Mahairoi ani tamthina hatkibagi mayokta miyamna changsilakliba khongjang manung chana ngarang numidang yamlaba miyamna Imphal East Police ki gypsy ama mai thakre driver dagi nongmai munkhre. Solution purakna ba MLA Minister Singh na Delhi de chatlaga nonjaduna laibagi matam hele haujikti miyam ga loina na peace purakna ba hotna ba matam oire haina political party taragi maikai dagi thamlakli. Kuki militant Singh na bom yaw na landarak padatak thok na ba order piba ngamdraga Mahairoi Singh da tear gas cell amadi pellet gun kap na ba amadi tamthina fubagi order asi kanana piba no haina MLA Lokeshwar na hanglakli. Mahairoi ani butamthina hatkibagi thaudokta chenaba kuki terrorist sing matik chaba chairak piyo haina Maheshwar thaunau jamna Lok Sabha gi speaker Om Birla da taksinkhre. Delhi da hujik lairiba Manipur gi MLA kun mathoi na Youth of Manipur gi member kun mangaga unakhibaga loina na lakliba September 13 da Chief Minister yauna final meeting pangthoklagani hairi. Amasung kuki khutlai paiba singna makokta nongmai na kaptuna tamthina hatkraba chingkhai nganba amadi ngalaiba mihat ki case chatliba tha asigi manungda CBI natraga NIA da sinadrabadi akan makhongjang changsilagani haina JSC na thamlakli.